ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏ ꯁ꯭ꯀꯨꯜꯁꯦ ꯑꯩꯈꯣꯏ ꯇꯦꯔꯥ ꯔꯨꯔꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯍꯧꯖꯤꯛꯇꯤ ꯂꯣꯟꯈ꯭ꯔꯦꯀꯣ ꯁꯥꯄꯣꯟꯅꯔꯗ ꯂꯩꯕꯁꯤꯗꯒꯤ ꯍꯥꯏ ꯁ꯭ꯀꯨꯜꯐꯥꯎ ꯇꯝꯃꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯗꯤ ꯑꯦꯝ ꯀꯣꯂꯦꯖꯇ ꯇꯝꯃꯛꯑꯦ ꯗꯤ ꯑꯦꯝ ꯀꯣꯂꯦꯖ ꯑꯣꯐ ꯑꯥꯔꯠꯁ ꯑꯦꯟ ꯀꯃꯔꯁꯇ 3 years degree course ꯇꯧꯔꯦ TDCꯗꯣ TDCꯗꯣ ꯇꯝꯃꯛꯑꯦ ꯃꯇꯝꯗꯨꯗꯁꯨ TDC ꯆꯍꯤ ꯄ꯭ꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤ PUꯒ ꯑꯗꯩ TDC ꯄꯨꯟꯅ ꯆꯍꯤ 5 ꯇꯝꯃꯦ ꯆꯍꯤ 5 ꯇꯝꯃꯦ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯀꯨꯜ ꯁꯤꯁꯇꯦꯝꯁꯤꯅ ꯉꯁꯥꯏꯒꯤ ꯁꯤꯂꯦꯕꯁꯁꯤꯡꯗꯣ ꯂꯣꯏꯅ ꯀꯚꯔ ꯇꯧꯕ ꯉꯝꯗꯕꯅꯤꯅ ꯑꯩꯈꯣꯏ ꯆꯍꯤ ꯑꯃ ꯐꯥꯅꯤꯡ ꯆꯤꯠꯅꯗꯤ ꯑꯩꯈꯣꯏ ꯊꯦꯡꯊꯔꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯗꯤ ꯑꯦꯝ ꯀꯣꯂꯦꯖꯇ ꯇꯝꯃꯛꯑꯦ ꯑꯩꯈꯣꯏꯒꯤ ꯗꯤ ꯑꯦꯝ ꯀꯣꯂꯦꯖꯇ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯗꯅ ꯗꯤ ꯑꯦꯝ ꯀꯣꯂꯦꯖꯇ ꯃꯤꯡ ꯆꯠꯂꯦ ꯗꯤ ꯑꯦꯝ ꯀꯣꯂꯦꯖ ꯑꯥꯔꯠꯁ ꯑꯦꯟ ꯀꯃꯔꯁꯇ ꯑꯗꯨ ꯗꯤ ꯑꯦꯝ ꯀꯣꯂꯦꯖ ꯇꯝꯃꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯁꯦ ꯐꯤꯕꯝꯁꯦ ꯀꯩꯝꯇ ꯐꯒꯠꯇ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯊꯕꯛ ꯁꯨꯕꯗꯨꯗꯤ ꯏꯌꯥꯝꯕ ꯑꯃꯈꯛꯇꯅꯤ ꯑꯗꯒꯤ ꯏꯌꯥꯝꯕ ꯁꯨꯕꯗꯨꯅ ꯑꯍꯟꯗꯨꯅꯦꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯇꯥꯇꯣꯟꯁꯦ ꯒꯥꯔꯤ ꯊꯧꯕꯗꯤ ꯍꯧꯔꯛꯑꯦ ꯆꯦꯡ ꯈꯔꯒꯗꯤ ꯊꯣꯛꯂꯛꯑꯦ ꯃꯥꯁꯨ ꯑꯗꯨ ꯅꯁꯤꯜ ꯈꯤꯇꯪ ꯊꯣꯔꯛꯄꯁꯤꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯏꯁꯨ ꯂꯣꯏꯅ ꯃꯣꯏ ꯃꯌꯨꯝ ꯄꯥꯜꯂꯦ ꯑꯗꯩ ꯑꯉꯥꯡꯁꯤꯡ ꯌꯥꯝꯈꯠꯂꯛꯑꯦ ꯑꯗꯩ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯩ ꯄꯤꯖꯅꯕ ꯍꯣꯠꯅꯔꯛꯄ ꯑꯩꯈꯣꯏ ꯌꯨꯝ ꯃꯌꯥꯝꯁꯦ ꯂꯣꯏ ꯄꯤꯖꯅꯔꯛꯄ ꯑꯗꯩ ꯑꯩꯈꯣꯏ ꯏꯃꯥ ꯕꯥꯕꯥꯁꯤꯁꯨ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯣꯏ ꯄꯨꯜꯂ ꯂꯩꯔꯛꯄꯁꯤꯗ ꯁꯦꯟ ꯊꯣꯛꯏꯗꯤ ꯃꯣꯏ 3 ꯈꯛꯇꯅꯦꯕ ꯃꯣꯏ 3 ꯈꯛ ꯁꯦꯟ ꯊꯣꯛꯄꯁꯤꯅ ꯃꯣꯏꯅ ꯊꯣꯛꯄ ꯁꯦꯟꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯣꯟꯅꯗ꯭ꯔꯦꯕ ꯑꯩꯈꯣꯏꯅ ꯑꯩꯅ ꯗꯤ ꯑꯦꯝ ꯀꯣꯂꯦꯖꯗ BA ꯇꯝꯃꯛꯄ ꯃꯇꯝꯗꯅꯤ PU ꯑꯃꯗꯤ BA ꯇꯝꯃꯛꯄ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯗꯤ ꯑꯦꯝ ꯀꯣꯂꯦꯖ ꯇꯝꯃꯛꯏꯁꯨ ꯌꯥꯝ ꯋꯥꯈꯤ ꯀꯔꯤꯝꯇ ꯐꯤꯕꯝꯁꯦ ꯐꯒꯠꯇꯦ ꯐꯒꯠꯂꯤꯕ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯑꯣꯏꯕ ꯑꯩꯒꯤ ꯋꯥꯈꯜ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯋꯥꯈꯜ ꯇꯥꯔꯛꯄ ꯑꯗꯒꯤ ꯍꯦꯟꯅ ꯃꯔꯝ ꯑꯣꯜꯂꯛꯄ ꯑꯗꯒꯤ ꯍꯦꯟꯅ ꯅꯣꯂꯦꯖ ꯂꯩꯔꯛꯄ ꯑꯗꯨ ꯅꯠꯇꯅ ꯁꯤꯡꯒꯠꯂꯛꯄꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯍꯥꯏꯔꯒꯗꯤ ꯀꯔꯤꯝꯇ ꯐꯒꯠꯄ ꯂꯩꯇ꯭ꯔꯤ ꯃꯇꯝꯗꯨꯗꯁꯨ ꯑꯗꯣ ꯗꯤ ꯑꯦꯝ ꯀꯣꯂꯦꯖꯇ ꯇꯝꯃꯤꯉꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯃꯗꯨꯗꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯌꯥꯝꯕ ꯑꯩꯅ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥꯗꯒ ꯆꯠꯇꯅ ꯇꯧꯗꯅ ꯑꯩꯁꯦ ꯀꯣꯏꯔꯛꯄꯁꯦ ꯑꯗꯣ ꯂꯝ ꯀꯣꯏꯕꯁꯦ ꯌꯥꯝ ꯄꯥꯝꯃꯛꯑꯦ ꯑꯗꯣ ꯂꯝ ꯀꯣꯏꯕꯁꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗꯒꯤ ꯁꯦꯜ ꯄꯨꯊꯣꯛꯆꯔꯒ ꯆꯠꯄꯁꯨ ꯉꯝꯃꯣꯏ ꯈꯟꯕꯅꯤꯅ ꯗꯤ ꯑꯦꯝ ꯀꯣꯂꯦꯖꯇ ꯆꯪꯕ ꯃꯇꯝꯗ ꯑꯩꯅ NCCꯁꯤ ꯌꯥꯎꯋꯦꯕ ꯅꯦꯁꯅꯦꯜ ꯀꯦꯗꯦꯠ ꯀꯣꯔꯁꯁꯤ ꯌꯥꯎꯋꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁ ꯀꯝꯄꯤꯇꯤꯁꯟ ꯃꯌꯥꯝꯁꯨ ꯌꯥꯎꯋꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥꯗ ꯑꯩꯅ ꯆꯠꯂꯛꯄꯁꯦ ꯌꯥꯝ ꯆꯠꯂꯛꯑꯦ ꯏꯟꯗꯤꯌꯥꯁꯦ ꯑꯩꯈꯣꯏꯒꯤ NCC ꯌꯥꯎꯔꯕꯅꯤꯀꯣ ꯑꯩꯈꯣই ꯅꯦꯁꯅꯦꯜ ꯀꯦꯝ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯀꯦꯝ ꯇꯧꯕ ꯃꯇꯝꯗ ꯁꯔꯨꯛ ꯃꯅꯤꯄꯨꯔꯒꯤ ꯁꯔꯨꯛ ꯇꯧꯔꯒ ꯆꯠꯂꯛꯄ ꯑꯗꯨꯗꯅꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯎꯠꯇꯔ ꯀꯥꯁꯤ ꯑꯗꯒꯤ ꯑꯁꯣꯝꯗ ꯑꯩꯅ ꯕꯦꯁꯤꯛ ꯃꯥꯎꯟꯇꯦꯅꯤꯌरिꯡ ꯀꯣꯔꯁ ꯈꯔ ꯇꯧꯔꯛꯏꯁꯦ ꯕꯦꯁꯤꯛ ꯃꯥꯎꯟꯇꯦꯅꯤꯌरिꯡ ꯀꯣꯔꯁ ꯇꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩ ꯃꯣꯏ ꯑꯦꯛꯁꯤꯂꯦꯟ ꯃꯣꯏ 150 ꯃꯍꯩꯔꯣꯏ 150 ꯀꯦꯗꯦꯠ ꯍꯥꯏꯇꯥꯔꯦꯀꯣ ꯀꯦꯗꯦꯠ 150ꯃꯨꯛ ꯑꯣꯜ ꯏꯟꯗꯤꯌꯥꯗꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯣꯏ 3 ꯈꯛ ꯈꯟꯒꯠꯄꯗꯨꯗ ꯑꯩꯁꯤ ꯌꯥꯎꯔꯤꯅꯦꯕ ꯑꯦꯛꯁꯤꯂꯦꯟ ꯀ꯭ꯂꯥꯏꯝꯕꯔꯅ ꯅꯣꯇꯤꯁꯦꯕꯜ ꯄꯔꯐꯣꯔꯃꯦꯟꯁ ꯏꯟ ꯕꯦꯁꯤꯛ ꯀꯣꯔꯁꯇ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯑꯩ ꯀꯣꯟꯅꯕꯨꯗꯤ ꯑꯦꯗꯚꯥꯟꯁ ꯀꯣꯔꯁꯁꯨ ꯐꯪꯈꯤꯕꯀꯣ ꯑꯩꯅ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯌꯨꯅꯤꯚꯔꯁꯤꯇꯤ ꯇꯝꯃꯀꯥꯟꯗ ꯑꯗꯨ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗ BA ꯇꯝꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇꯪ ꯊꯝꯖꯔꯝꯒꯦ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯦ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯝ ꯀꯣꯏꯕ ꯄꯥꯝꯖꯕꯅꯤꯅ ꯑꯗꯨꯝꯕꯒꯤ ꯆꯥꯟꯁꯇꯣ ꯂꯧꯔꯒ NCCꯗ ꯌꯥꯎꯔꯒ ꯑꯩꯁꯦ ꯂꯝ ꯀꯣꯏꯕ ꯌꯥꯝ ꯆꯠꯂꯦꯕ ꯑꯗꯨꯗꯩꯗꯨꯗ ꯑꯩꯈꯣꯏꯅ ꯁꯦꯜꯁꯦ ꯂꯩꯉꯥꯛꯇꯒꯤ ꯄꯤꯔꯛꯄ NCC ꯑꯣꯐꯤꯁꯇꯒꯤ ꯄꯤꯔꯛꯄ ꯁꯦꯜꯗꯣ ꯑꯩꯅ ꯈꯔ ꯇꯨꯡꯁꯤꯟꯖꯕꯀꯣ ꯑꯩꯅ ꯇ꯭ꯔꯦꯟꯗꯒ ꯆꯠꯄꯗꯣ ꯑꯩꯈꯣꯏꯒꯤ ꯔꯤꯖꯔቬꯁꯟꯒ ꯑꯝꯇ ꯂꯧꯄꯣꯟꯇꯦꯅꯦ ꯑꯗꯨꯅ ꯂꯦꯇ꯭ꯔꯤꯟ ꯃꯅꯨꯡꯗꯒ ꯐꯝꯃꯒ ꯅꯨꯃꯤꯠ 6ꯅꯤꯒ ꯆꯠꯄꯗ ꯗꯤꯜꯂꯤ ꯌꯧꯔꯀꯥꯟꯗ ꯇꯨꯝꯃꯛꯇꯕꯒꯤ ꯆꯥꯔꯛꯇꯕꯒꯤ ꯐꯣꯜ ꯏꯟ ꯇꯧꯕꯗ ꯋꯥꯟꯊꯗꯅꯒ ꯇꯥꯕꯒ ꯌꯥꯎꯋꯦꯕ ꯁꯨꯝ ꯅꯣꯛꯑꯕꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯑꯗꯨ ꯃꯇꯝꯗꯨꯗ ꯌꯥꯝ ꯄꯥꯈꯠꯈꯤ ꯍꯥꯏꯗꯤ ꯃꯥꯎꯟꯇꯦꯅꯤꯌरिꯡꯒꯤ ꯑꯦꯛꯁꯄꯤꯗꯤꯁꯟꯒꯤ ꯆꯠꯂꯒ ꯑꯗꯨꯃꯥꯏꯅ ꯋꯥꯟꯊꯔꯛꯄꯗꯨꯗ ꯑꯩꯗꯤ ꯐꯤꯖꯤꯀꯦꯜꯂꯤ ꯐꯤꯠ ꯑꯣꯏꯗꯦꯅ ꯑꯩꯁꯦ ꯌꯨꯝꯗ ꯍꯜꯂꯣ ꯍꯥꯏꯔꯛꯑꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯄꯗꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯗꯤ ꯑꯦꯝ ꯀꯣꯂꯦꯖ ꯇꯝꯕꯁꯤꯁꯨ ꯑꯩꯈꯣꯏ ꯁꯦꯟꯐꯝꯁꯦ ꯁꯦꯟꯒꯤ ꯐꯤꯕꯝꯁꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝꯁꯦ ꯑꯗꯨꯝ ꯍꯥꯟꯅꯒ ꯆꯞ ꯃꯥꯟꯅꯔꯦꯕꯀꯣ ꯑꯗ ꯑꯩꯈꯣꯏꯅ ꯁꯤꯡꯒꯠꯂꯛꯄꯒꯤ ꯋꯥꯅꯤ ꯋꯥꯈꯜ ꯇꯥꯔꯛꯄꯒꯤ ꯋꯥꯅꯤ ꯑꯗꯨ ꯂꯝꯕꯤ ꯁꯨꯝ ꯈꯪꯂꯛꯄꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯁꯦꯜ ꯊꯨꯝꯒꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯆꯥꯛꯁꯤ ꯆꯔꯥ ꯄꯨꯛꯊꯟꯅ ꯆꯥꯕ ꯐꯪꯗ꯭ꯔꯦꯕꯅꯦꯕ ꯗꯤ ꯑꯦꯝ ꯀꯣꯂꯦꯖꯁꯦ ꯇꯝꯃꯤꯉꯩꯗꯁꯨ ꯑꯗꯨꯕꯨ ꯑꯩ ꯌꯥꯝꯅ ꯑꯣꯖꯥꯁꯤꯡꯅ ꯌꯥꯝꯅ ꯆꯥꯟꯕ ꯑꯗꯨꯒꯨꯝꯕ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯑꯗꯨꯝ ꯑꯣꯏꯔꯛꯑꯦꯕ ꯗꯤ ꯑꯦꯝ ꯀꯣꯂꯦꯖꯇꯁꯨ ꯑꯩꯈꯣꯏ ꯉꯥꯎꯁꯤꯟꯅꯕꯁꯦ ꯑꯩꯈꯣꯏ ꯍꯩꯔꯛꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯖꯔꯛꯄ ꯑꯗꯩ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗꯁꯨ ꯑꯗꯨꯝ ꯄꯨꯛꯅꯤꯡ ꯆꯪꯖꯔꯛꯄ ꯑꯗꯒꯤ ꯑꯐꯕ ꯏꯃꯥꯟꯅꯕꯁꯤꯡꯒ ꯑꯗꯨꯝ ꯂꯣꯏꯅꯔꯛꯄ ꯑꯩꯈꯣꯏ ꯇꯧꯔꯤꯁꯦ ꯗꯤ ꯑꯦꯝ ꯀꯣꯂꯦꯖꯇ ꯑꯗꯣ ꯗꯤ ꯑꯦꯝ ꯀꯣꯂꯦꯖꯁꯨ ꯃꯇꯝꯗꯨꯗꯁꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯋꯥꯟ ꯑꯣꯐ ꯗ ꯕꯦꯁ ꯑꯥꯏ ꯊꯤꯡ ꯗ ꯕꯦꯁ
college ꯍꯥꯏꯕ ꯌꯥꯏꯀꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯇꯝꯃꯛꯄꯗꯨꯗꯁꯨ ꯌꯥꯝ ꯋꯥꯔꯛꯑꯦ ꯁꯦꯟꯁꯦ ꯂꯩꯇꯕꯅꯤꯀꯣ ꯑꯗꯣ ꯅꯣꯡꯃꯗꯤ ꯑꯩꯅ ꯁꯦꯟꯁꯦ ꯀꯌꯥꯝ ꯂꯩꯇꯒꯦꯗ ꯑꯩꯈꯣꯏꯒꯤ TDC ꯇꯝꯃꯛꯄ PU ꯇꯝꯃꯤꯟꯅꯗꯤ ꯈꯔ ꯐꯔꯝꯃꯦ ꯑꯗꯨ TDC ꯇꯝꯃꯛꯄꯗ ꯑꯩꯈꯣꯏꯅ ꯏꯪꯂꯤꯁ ꯃꯦꯖꯔ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯅꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗꯒꯤ ꯄꯨꯔꯛꯄ ꯑꯩꯈꯣꯏꯒꯤ ꯅꯣꯠꯁꯦ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯩꯕ ꯃꯊꯧ ꯇꯥꯔꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ DM ꯀꯣꯂꯦꯖꯀꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗꯨꯗ ꯂꯩꯇꯕ ꯑꯗꯨ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏ ꯏꯁꯥꯅ ꯂꯩꯖꯔꯒ ꯄꯥꯕꯒꯤ ꯃꯊꯧ ꯇꯥꯔꯛꯄ ꯑꯗꯨ ꯂꯩꯅꯅꯕ ꯄꯩꯁꯥꯁꯤ ꯂꯩꯇꯕꯀꯣ ꯑꯗꯩ ꯀꯣꯂꯣꯝ ꯆꯦꯛ ꯀꯣꯂꯣꯝ ꯄꯥꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯏꯟꯇꯔꯅꯦꯠꯀꯁꯦ ꯑꯩꯈꯣꯏ ꯂꯦꯞꯇꯣꯞ ꯀꯥꯏꯇꯪ ꯈꯪꯄꯣꯠꯇꯦ ꯃꯇꯝꯗ ꯀꯝꯄ꯭ꯌꯨꯇꯔ ꯂꯩꯄꯣꯠꯇꯦ ꯑꯗꯨꯅ ꯕꯣꯏ ꯆꯦꯛ ꯀꯣꯂꯣꯝꯁꯤ ꯌꯥꯝ ꯁꯤꯖꯤꯟꯅꯔꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨ ꯂꯩꯔꯒ ꯏꯔꯒ ꯄꯥꯔꯒ ꯑꯗꯨ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯆꯦꯛ ꯀꯣꯂꯣꯝꯗꯨꯐꯥꯎ ꯂꯩꯕ ꯉꯝꯃꯛꯇꯕ DM ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯩꯁꯤꯗꯀꯣ ꯑꯗꯒꯤ ꯈꯣꯡꯎꯞ ꯃꯣꯖꯥ ꯑꯃꯐꯥꯎ ꯈꯣꯡꯎꯞꯁꯨ ꯑꯍꯟꯕ ꯇꯣꯡꯕ ꯉꯝꯃꯛꯇꯕ ꯑꯗꯒꯤ ꯃꯣꯖꯥꯐꯥꯎ ꯑꯩꯅ ꯃꯣꯖꯥ ꯄꯤꯌꯥꯔ ꯑꯃꯐꯥꯎ ꯑꯍꯟꯕ ꯂꯩꯕ ꯉꯝꯃꯛꯇꯕ ꯑꯗꯒꯤ ꯏꯚꯟ ꯏꯀꯥꯏ ꯍꯪꯒꯣꯏꯗꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯑꯟꯗꯔꯋꯦꯌꯔꯁꯤꯁꯨ ꯑꯃꯈꯛ ꯂꯩꯔꯒꯅꯦ CDꯅ ꯃꯣꯔꯦꯔꯣꯝꯗꯒꯤ ꯂꯥꯛꯄ ꯂꯨꯄꯥ 9, 10, 10 ꯄꯤꯕꯅꯦ ꯑꯗꯨꯐꯥꯎꯗ ꯑꯩ ꯑꯅꯤ ꯁꯨꯅ ꯑꯩ ꯊꯝꯕ ꯉꯝꯗꯦꯕ ꯑꯗꯨꯅ ꯇꯣꯏꯅ ꯑꯩꯁꯦ ꯁꯨꯗꯣꯛꯑꯒꯅꯦ ꯑꯍꯤꯡ ꯐꯧꯗꯣꯛꯑꯒ ꯈꯨꯗꯩ ꯁꯦꯠꯂ ꯇꯨꯝꯕ ꯅꯣꯡꯉꯥꯜꯂꯒ ꯁꯦꯠꯂ ꯆꯠꯂꯦꯕ ꯑꯩꯈꯣꯏꯅ DM ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯋꯥꯔꯛꯑꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯀꯣꯟꯅꯔꯛꯇ ꯇꯧꯕꯗꯨꯗ ꯑꯩꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯦ ꯀ꯭ꯂꯥꯁ ꯇꯧꯕꯅꯤꯁꯤꯗ ꯑꯗꯣ ꯑꯩꯅ ꯈꯜꯂꯦ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯗꯅꯦ ꯑꯩꯅ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯤꯁꯦ ꯀ꯭ꯂꯥꯁ ꯍꯦꯛ ꯂꯣꯏꯕ ꯀ꯭ꯂꯥꯁ ꯈꯔ ꯉꯟꯅ ꯂꯣꯏ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗ ꯑꯩꯅ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯒ ꯑꯩꯒꯤ ꯃꯣꯏꯒꯤ ꯕ꯭ꯂꯗ ꯌꯣꯟꯕ ꯌꯣꯟꯕ ꯀꯥꯎꯟꯇꯔꯁꯤꯗ ꯆꯪꯉꯒ ꯑꯩꯅ ꯏꯌꯥꯝꯕ ꯑꯃꯈꯛ ꯀꯥꯎꯟꯇꯔꯗ ꯂꯩꯔꯝꯃꯦ ꯑꯗꯨꯒꯤ ꯏꯌꯥꯝꯕꯗꯨꯅ ꯑꯩ ꯈꯔ ꯌꯣꯟꯒꯦ ꯇꯧꯅꯦ ꯍꯥꯏꯅ ꯏꯅꯥꯎꯒꯤ ꯏꯗꯤ ꯌꯣꯟꯒꯦꯗꯤ ꯌꯥꯏ ꯑꯗꯣ ꯇꯦꯁ ꯇꯧꯁꯤ ꯇꯦꯁ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯂꯩꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯐꯔꯦꯅ ꯃꯥꯅ ꯏꯁꯤ ꯂꯧꯊꯣꯛꯑꯒ ꯇꯦꯁ ꯇꯧꯋꯤ ꯑꯗꯣ ꯃꯤꯅꯤꯠꯁꯦ 35-40 ꯑꯩ ꯀꯥꯎꯈ꯭ꯔꯦꯀꯣ ꯀꯨꯏꯃꯟꯅ 35-40ꯃꯨꯛꯁꯤꯗ ꯃꯄꯥꯟꯗ ꯉꯥꯏꯔꯦꯕ ꯏꯅꯥꯎꯗꯨꯗꯤ ꯉꯥꯏꯔꯣ ꯇꯦꯁꯁꯤ ꯔꯤꯖꯜ ꯈꯪꯉꯒ ꯑꯩ ꯍꯥꯏꯔꯛꯀꯦꯅ ꯍꯥꯏꯗꯣ ꯑꯗꯨ ꯃꯇꯝꯗꯨꯗ ꯈꯜꯂꯤꯁꯦ ꯑꯩꯅ ꯍꯥꯟꯅ ꯁꯨꯝꯐꯥꯎ ꯇꯧꯈꯤꯕꯅꯤꯅ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯨꯒꯤ ꯂꯨꯄꯥ 100-150ꯗꯤ ꯁꯣꯏꯅ ꯐꯪꯒꯅꯤ ꯌꯣꯟꯕꯒꯤ ꯃꯣꯏꯅ ꯀꯌꯥꯝ ꯂꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯑꯗꯣ ꯁꯣꯏꯗꯅ 100-150ꯗꯤ ꯐꯪꯒꯅꯤ ꯑꯩꯅ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯗꯅ ꯃꯪꯂꯥꯟꯁꯤ ꯇꯥꯎꯔꯤꯅꯦ ꯈꯣꯡꯎꯞ ꯃꯣꯖꯥ ꯑꯃ ꯂꯩꯔꯕ ꯈꯣꯡꯎꯞ ꯃꯣꯖꯥ ꯄꯤꯌꯥꯔ ꯑꯃ ꯂꯩꯔꯕ ꯑꯗꯒꯤ ꯆꯦ ꯀꯣꯂꯣꯝ ꯂꯩꯔꯕ ꯑꯗꯒꯤ ꯁꯤꯒꯤ ꯆꯦ ꯂꯩꯔꯕ ꯑꯗꯒꯤ ꯁꯤꯒꯤ ꯀꯣꯂꯣꯝꯁꯤ ꯂꯩꯔꯕ ꯑꯗꯒꯤ ꯑꯟꯗꯔꯋꯦꯌꯔ ꯑꯃ ꯂꯩꯔꯕ ꯀꯥꯏ ꯇꯧꯗꯅ ꯑꯩꯁꯤ ꯂꯣꯏꯅ ꯍꯣꯠꯇꯣꯛꯑꯒ ꯃꯪꯂꯥꯟꯁꯤ ꯇꯥꯎꯔꯤꯅꯦ ꯑꯗ ꯃꯤꯅꯤꯠ 35-40 ꯂꯩꯔ ꯃꯇꯨꯡꯗ ꯏꯅꯥꯎ ꯁꯣꯝꯗ ꯆꯪꯉꯣ ꯌꯥꯔꯦ ꯍꯥꯏꯅ ꯀꯧꯁꯤꯜꯂꯒ ꯏꯅꯥꯎꯒꯤ ꯇꯦꯁ ꯇꯧꯔꯦ ꯑꯗꯣ ꯏꯅꯥꯎꯒꯤ ꯏꯁꯦ ꯑꯩꯈꯣই ꯂꯩꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯛꯑꯦ ꯑꯗ ꯑꯩꯅ ꯈꯜꯂꯤꯉꯩ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯂꯥꯏꯅꯥꯒ ꯂꯩꯕ ꯆꯥꯠꯂ ꯑꯩ ꯏꯗꯨ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯖꯥꯠꯅꯣ ꯈꯜꯂꯦꯕ ꯑꯗ ꯑꯩꯅ ꯍꯪꯉꯦ ꯏꯌꯥꯝꯕ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅꯣ ꯏꯁꯦꯅ ꯍꯪꯀꯥꯟꯗ ꯏꯌꯥꯝꯕꯗꯨꯅ ꯅꯪꯒꯤ ꯏꯗ ꯀꯩꯝꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯅꯪꯒꯤ 이제 AB 포지티브 오이. 아니 AB 포지티브 오이듯이 AB 포지티브 미 나타나 아테이 까나무타나 이제 까빠야디. 하이비디 아이나디 아토파데기 any 퍼센트게 아이나디 까빠야바. 이제 비디오지 비디오지 나오기는 아이몬데디 로이 까빠야고. 아이몬데디 송기 이제 아이몬데 까빠야니요. 아주 또보다고 아이가 송가 많아들어가디 아이기 이제 까빠야로이바. 아니나 AB positive ki is the AB positive kakta kapa yawa adu atopada di kapa yadabnina akoina si English da moina universal receiver ai adi anybody na ni laksala kapa yawa adu mingon de pitokpadi yadaw adu amarom da hare yama selfish oiba blood group ne jo haya adu yama shape oi bisane adu aina singa ko pa chapa ke ke do mai khudong ti ba to kududa any thom bata ne jo aina e ji di ilai phamne adu gi group si AB positive si oram bajina ꯑꯩꯒꯤ ꯏꯁꯦ ꯌꯣꯟꯕ ꯌꯥꯗꯗꯅ ꯑꯩ ꯉꯁꯥꯏꯒꯤ ꯑꯩꯅ ꯂꯨꯄꯥ 100-150 ꯐꯪꯅꯤ ꯀꯥꯏꯅ ꯃꯪꯖꯔꯝꯕ ꯃꯪꯂꯥꯟꯗꯣ ꯀꯥꯏꯅ ꯑꯩꯁꯦ ꯏꯁꯥꯒꯤ ꯏꯐꯥꯎ ꯌꯣꯟ ꯉꯝꯗꯅ ꯍꯜꯂꯛꯑꯦꯕ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯑꯦꯕ ꯌꯨꯝꯗ ꯃꯇꯧ ꯑꯁꯨꯝꯅ ꯎꯄꯥꯏ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯎꯄꯥꯏ ꯑꯃꯈꯛꯇꯅꯤ ꯍꯥꯏꯅ ꯑꯩꯅ ꯏꯁꯥꯒꯤ ꯏ ꯐꯥꯎꯕ ꯌꯣꯜꯂꯒ ꯑꯩꯅ ꯃꯊꯧ ꯇꯥꯔꯤꯕ ꯀꯣꯂꯣꯝ ꯆꯦ ꯆꯥꯡ khunguk moja amatang order basu underwear ama ani da order basu leijage kaina khanjaba adegi lairi
ꯏꯪꯂꯤꯁꯀꯤ ꯂꯥꯏꯔꯤꯛ ꯂꯩꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯅꯣꯠꯁꯤꯡ ꯂꯩꯅꯤꯡꯕ ꯄꯨꯝꯅꯃꯛꯁꯤ ꯂꯨꯄꯥ 100-150 ꯐꯪꯉꯗꯤ ꯂꯩꯕ ꯌꯥꯔꯅꯤ ꯀꯥꯏꯅ ꯃꯗꯨꯗ ꯂꯣꯏꯅ ꯑꯩ ꯀꯩꯅꯣꯁꯦ ꯀꯣꯛꯁꯦ ꯊꯥꯗꯔꯤꯅꯦꯕ ꯑꯗꯨꯒ ꯃꯃꯩꯊꯪꯗꯗꯤ ꯑꯩꯅ ꯃꯪꯖꯔꯤꯕ ꯃꯪꯂꯥꯟꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯀꯥꯏꯈꯤꯕꯅꯦꯕ ꯑꯩꯈꯣꯏꯅ ꯃꯤꯡꯖꯦꯟ ꯀꯥꯏꯕꯗꯧꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯕꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯕꯗꯨꯅ ꯌꯣꯟꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯄꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯋꯥꯅ ꯇꯧꯕꯒꯤꯗꯤ ꯋꯥꯅ ꯇꯧꯔꯒ ꯑꯩꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯧꯕꯗꯁꯨ ꯑꯗꯨꯝ ꯄꯨꯛꯅꯤꯡ ꯑꯗꯨꯝ ꯆꯪꯖꯕ ꯁꯥꯟꯅ ꯈꯣꯠꯅꯕ ꯃꯌꯥꯝ ꯇꯧꯔꯒ ꯑꯩ ꯌꯥꯝ ꯀꯣꯏꯔꯛꯑꯦ ꯗꯤ ꯑꯦꯝ ꯀꯣꯂꯦꯖꯇ ꯁꯦꯟꯁꯦ ꯄꯥꯏꯖꯗ꯭ꯔꯒꯁꯨꯀꯣ ꯑꯗꯨ ꯏꯃꯥꯟꯅꯕꯁꯤꯡ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯏ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯇꯤꯟꯅꯔꯛꯏ ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯃꯣꯏꯅꯁꯨ ꯌꯥꯝ ꯔꯦꯁꯄꯦꯛ ꯇꯧꯕꯤ ꯑꯩꯕꯨ ꯌꯥꯝ ꯊꯥꯒꯠꯄꯤ ꯗꯤ ꯑꯦꯝ ꯀꯣꯂꯦꯖꯇꯒꯤꯗꯣ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯑꯩꯁꯦ ꯅꯝꯕꯔ 1 ꯑꯗꯨꯝ ꯇꯥꯔꯛꯑꯦꯕ ꯌꯥꯝꯅ ꯑꯗꯒꯤ NCCꯗꯁꯨ ꯃꯌꯥꯝ ꯁꯦꯂꯦꯛꯁꯟ ꯂꯝꯖꯦꯟꯒ ꯇꯧꯕꯗ ꯑꯩꯁꯦ ꯇꯣꯞ 3ꯗ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯁꯦ ꯁꯦꯂꯦꯛꯁꯟ ꯇꯧꯕꯗ ꯑꯗꯨꯝ ꯐꯪꯉꯛꯑꯦꯕ ꯑꯩꯅ ꯆꯠꯅꯤꯡꯕ ꯀꯦꯝꯞꯁꯤꯡꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯌꯥꯝ ꯀꯣꯏꯔꯛꯑꯦ ꯌꯥꯝꯅ ꯅꯣꯂꯦꯖ ꯌꯥꯝꯅ ꯇꯥꯜꯂꯛꯏ ꯑꯗꯒꯤ ꯑꯋꯥ ꯑꯅꯥ ꯌꯥꯝ ꯈꯪꯂꯛꯏ